Khul ngakpa amadi Arambay Tiangolgi masasing lairik tambada khudongchaba pigani IPS lamdam asida thogliba lan asina maram oiraga khul ngakliba sing amadi Arambay Tiangolgi imung manungna thengnariba awabada kharada oirabasu mateng oinaba amadi pungning thawgatuna ikai khumnaba utpa oina academic session 2024 gi mahi tambada Arambay Tiangol amadi khul ngakpa singi angangsing di Imphal Public Higher Secondary School IPS ta tamliba singi oina akhanaba khudongchaba piragani haina School asigi principal na thadorokpa cherola man haire cherola sina hairiba khudongchaba si nauna tamlakadoriba angangsingda supiga nei maramaduna lan asida khulngakpa singi amade Arambay Tiangolgi angangsingna school amadi boarding asida mingchanba matamda imung adugi khulngagliba miyoi adugi angangni haibage supporting document ama unit natraga club na verify tawraba natraga attest tawraba che natraga langi fizol setpagi mami oirabasu pisinanaba ningsingjare School ki maikhaidagi ngamjaba kharadang mateng pangjaba sibu taramna lauksinbiyu haire